nungsiba tilnausing ekhoi 2022 gi June thada Hashargi Meidaan haiduna series ama episode 9 ekhoina punna khangminakhi matamdu da episode 3 fawbai ekhoi khangminakre sahi ani gi matungda ngasi dimukka episode 3 suba khangminadase Safaat qiyamata Safaat Allah Taala na qabul tawbigani masjid iman wala sin kaanaba chauna fangani Allah ki Rasool S.A.W.gi sanaya thangni qiyamat ki numitta kanglup ahumna Safaat tawgani ahamad nabi sing ani subud ulma sing ahum subud shahid sing tawgum bisum Allah Taala na Safaat tawbagi ijazat fanglab sing aduna Safaat tawbigani kafir sing gi haqt Safaat tawbagi ijazat layroi kanana su makhoi gi marub amasung sifaris oiroi qiyamat ki numittu mawung mangagi Safaat oigani ahanbada maidane hasar da pumna makti ahanbada Safaat mi punwak pullab matungda nabi pumna mangni inkar tawraklabada aikhoi gi huzur sallallahu alaihi wasallam na muslim amasung kafir pumna makki Safaat tawbigani ani subada mu'min qiyamarum hisab kitab yaudna jannat changnaba Safaat tawgani masi Allah ki Rasool sallallahu alaihi wasallam na tawbigani ahum subda fattaba amal singi maramdagi dozakh changbagi matik chaba mi sing adugi haqta oigani Safaat asi Allah ki Rasool sallallahu alaihi wasallam na su tawbigani mahak natabada shahid sing mu'min sing su makhoi gi Safaat tawbigani mari subda gunagar sing dozakh ta sangkhraba sing aduna oigani makhoi dozakh tagi lawthongnaba nabi sing farista sing na Safaat tawbigani manga subda jannati singe darja wangkhatnabagi oigani Hazrat Auf bin Malik radhiyallahu anhu gi paudamni huzur sallallahu alaihi wasallam gi sanaya thangni aigi mapu gi taraf tagi kasid pau puba me inakta laklaga pau asi piramme naha ki ummat ki tangkhai ama hisab kitab yaudana jannat changkhiba natraga naha ki ummat tagi apaambada mi sing adugi Safaat tawba ngamba ani asidigi apaambada khanba yagani aina ummat ki hena kaanabagi damak Safaat bu apaambada oirami aina Safaat asi Allah ga loina karigum sirka amata su tawdaba mi sing adugi haqta oigani Hazrat Abdullah bin Amr radhiyallahu anhu gi paudamne huzur sallallahu alaihi wasallam gi sanaya thangni aikhoi gi Kaaba Sharif pu yaba mi sing masing yamna dozakh ta changani masi Allah gi haiba indaba masung haiba indaba singi mathak ta mateng pangbadagi oigani aihak sajda ta aduna Allah gi tarif tawduna laigani matung du hukum lakani nakok thangal lu amasung sawal taw naha ki sawal pura tawbigani amasung Safaat tawjo naha ki Safaat yabigani Hazrat Ali bin Abi Talib radhiyallahu anhu gi paudamni Allah ki Rasool sallallahu alaihi wasallam gi sanaya thangni aina ummat ki Safaat tawduna laigani aigi Safaat kubul tawduna laigani aigi mapuna ingonda hangani he Muhammad sallallahu alaihi wasallam pelabra aina haijagani he mapu penjare Hazrat Ibn Abbas radhiyallahu anhu gi paudamni huzur sallallahu alaihi wasallam na haibirami qiyamat ki numitta nabi singi nur gi member thamgani maduda makhoi fambigani aigi member khali hangduna oigani aibu jannat thajin khraga aigi ummat sing Safaat tagi mangadra khanduna aina member da famloi aina haijagani he mapu aigi ummat Allah Taala na haigani he Muhammad nahak ki ummat ki maram da kari paambage aina haijagani hisab kitab thuna tawbiro asumna ummat pu kaurge hisab kitab hauragani fal oina kharna Allah gi rahmat tagi kharna aige Safaat tagi jannat changani aihak Safaat tawdun laigani dozakh ta changkhraba mi singi mamingi list ama aingonda sinnagani dozakh ki darogana aingonda haigani nahak ki ummat ki mi ama fawba Allah na sawnaba thadok lamdre nasihat
Allahgi Rasool S.A.W.gi Safaat soidramuk oigani amasung hadith singda laglib Wafamsing haq amasung achumbani tawigum amasung Safaat ki ashada afaba thabak tawdaba amasung gunada luptun leiba achauba apangbani hadith singdagi masimasu khangle madudi ummat asigi masung yamna chawna dozakh ta changani matam kaya sangna dozakh ta lelabagi matungda Safaat tagi thoklakpa taagani Hauji karamna gunagar amasung nek amal tawdaba mina masi haibang ngamgadage madudi aihak dozakh ta changloy amasung azab amasung hisab yaudana jannat ta thunglugani kana asu dabi asi tawbang ngamloy aduna gunada thawna faba amasung neki dagi khut hangduna leiba karamba gyan leiba oigadage nungsiba islinausing ngasigi asi bhawbatang khangminarasi mathangi nipan suba tang kakto Safaat tobigadaba mi singi matangda khangminasi Allah amasung mahaki nungsiba Rasool S.A.W.gi apaambada punsi lenba kanna hotnasi